Akasvani Imphal Kshetrimaym Chitrabhanu na pau pazari ahanbada maru oiba pau Manipur police na hairi rise asida hojik leriba rasniti charangnaba asigi khudong chaba lawraga MLA singbu lana uhanba yaba thong chattaba miyoi singi mathakta ain gi oiba thabuk lokhotlagani Security force na tongan ba mapam singda thibumbu ki thabuk chattabada kuzukula yauna miyoi ka fagatle amasung Pradhan Mantri Narendra Modi hairi var asi English ni tara mari degi chakorpagi lambi da khumang yangna sangsilli Manipur police na hairi raisa asida hojik leriba rasniti charangnaba asigi khudong chaba lawraga MLA singbu lana unba yaba thong chattaba miyoi singi mathakta ain gi oiba thabuk lakhotkani police ki paun hai masa khangdaba miyoi kharena hojik leriba rasniti gi charangnaba asigi khudong chaba lawraga MLA singbu lana uhannaba tatana phone torokpagi wakat sing police na fangle hiramasi matangda Imphal police station da FIR ama lokhole amasung mathau taba ain gi thabuk sing lokhotle Security force ki apun bakangbu amana raja asiki mapam kaya da thibu humbu ki thabuk chathabada kuzukulai amadi miyoi kaya fagatle Police ki paun hai hauki irai nimita security force ki kambuna Churachandpur zilla gi Sangaikot police station manung chamba Khawkol village area degi KN gi Kardarni haiba miyoi taret nomega konana fare miyoi sing asidagi AK-57 rifle ani 7.6 gi assault rifle ama single bore rifle ahum AK-47 gi magazine tara 7.62 mm gi kapa yariba nomai maru chatu yankai mari single bore rifle gi kapa yariba maru taramapan mobile phone taru bofo radio set ahum amadi Maruti Gypsy ama yauri security force ki kambuna hauki irai nimita Tenopal zilla gi Sinam village sathibu humbu gi thabuk chathabada bom yauna khuzukula kya phagalaba polam singdu gi manungda magazine gi konana 9 mm gi pistol ama Russia na 7.65 mm gi pistol ama sana kapa yaba mortar ani IED bom taramanga SLR gi kapa yariba nomai maru tara AK gi kapa yariba maru tara Ensas rifle gi maru kun manga hand grenade marine chingba yauri Security force na Tenopal zilla gi border pillar number 73 amasung 74 gi tainaba mapam amadagi thibu humbu gi thabuk chathabada 12 bore pump gun ani single bore rifle ama hand grenade mari wireless set ani 12 bore gi nomai maru mafadra mari fagat pangam ki hairi amoromda security force ki apun bakangbu amana ngarang Churachandpur zilla gi National Highway 2 paring da leiba kaprang amasung S Quatland khulda Saramba volunteer checkposting thugaikre police ki paun hai hariba checkposting asi housing security force lesson matungda miyang gi chatok sasinda khudong chahale Bisnupur district police na Moirang police station gi manung chanba Oksongbung maning lekai degi aina tingkraba priprak po gini haina miyoi ama ngarang phare miyoi esi miyam degi namduna sel khaipada chenabani hairi amoromda police na Imphal izila gi Andro police station gi manung chanba Huikap khulgi oil pump maya degi KCP PWG gi miyoi mari amasung ngarang kulai konana fagat ki miyoi sing asidegi 9 mm gi pistol ani kap yariba nomai maru tara ani yadaba che sang na chingba sing fagat pangam ki MSPDCL gi staff sing na tongan ba mafam sing da thibu hum gi thabuk chathabada mai lana sinaramba consumer tara to fagatle consumer tere ki mai kakthakre hairi Assam Rifles na sinduna friendly volleyball match ama Chandel zilla gi Aibol Jopi village ta pangthokre tabiriba pawasi Akasvani Imphal digini Pradhan Mantri Narendra Modi hairi varat asi English ni taramari degi chakorpagi lambi da khumang yangna changsilli ngarang New Delhi da pangtopa global business summit da wa ngang laduna Sri Modi na hai haukiba chehi tararom asida varat asi malemgi semilon da khwaidigi mangzal thaba lebak manga gi manung da challi chei khargi matung da varat asi malengi oina khwaidigi semilon paba ahum suba lebak oiba ngamlagani Sri Modi na hai mage sarkar lalo etiki oiba hiram kaya da ahungba kaya purakle Bharat pumrondom lepchaba ngamba leba ama ohenna bahonabada private sector singbudu akhanaba mieng thamli Kendra gi haksel amasung yaifa yumbal mantri JP Nadan hairi Pradhan Mantri Narendra Modi lichi makhada leba asida ana layangi lamda ahungba kaya purakpa ngamle New Delhi dangarang pangtokpa ani shuba AIMS Oncology Conclave lising ani kun mga hugdokpik thoromda wa ngangladuna Sri Nadan hai National Cancer Institute da
bone marrow transplant ki khudong chaba leire mahangna hai leba si ki tongan tongan ba mafam singda hangliba Ayushman Arogya Mandir singda hauji phawo de myoy koti kuntaruk hena oral cancer gi screening tawre myoy koti tara marina breast cancer amadi koti mapana cervical cancer gi screening sing tawkhre cyber crime mari lenana case ki damakta CBI na ngarang Delhi amasung Haryana gi mafam taramathoy da thibu humbu gi thabuk chathakre agency asi gi pawn hai thibu humbu gi thabuk chathaba atuda ania da mongna thamlamba sel oina lupa koti ama henbi gi senfam mirei baki sel dollar leasing ama amasung yamlaba sana sing fakale masig mari lenena mi hum fagatuna makhoi gi mathakta charge set thangat khre nupi gi pro league hockey campaign ki ngarang Bhubaneswar gi kalenga hockey stadium sana ki ba match sa varana England bu panjal ahum anida maiti ba pikre varki Vaishnavi Palke na ahan ba minute taruk ta panjal ama chanki amadi Divika na ahan ba minute kun manga da anishi ba panjal chanbangam ki ahum suba panjal na nabnot corner arobe minute chanduna match asi thoi ki bani ngasi phong ba pauche singi maru ba pau singi dama hauzik ngangbam Amukhomba leire Amukhomba Thagachari Chitrabhanu Naga singi luingai ni kumai pangthokre passport yauduna changlakpa mitop sing chahi manga jail thamnabagi bill puthokadori amadi mathau ningthina tawba personnel singda governor na mana pikre haiba pausingna ngasi phongba pauchi singi marui pausing ori sana leibakta naga singi luingai ni gi kumai manipur gi naga tampham singda pangthokna khre haiba pau asiga loinana manipur da oiriba phibam asi kanagu makharana mangjona sinbu oigani haina thoramadu da saru yakhiba hanagi mantri Laisang Them Suchindro na phongdoki wafamna ahanba headline tori Naharugi thodangda luingai ni kumai state ki thada pangthokre yellow ngai dagi leraklaba ngamkhai chumthoktana border fencing tobagi thabak yaba ngamloi awangbu nimai haiba pauna ani chuba headline tori Isial Express ta Modi gi France US khongchat loiduna halakre kana na Manipur gi chief minister oigadage haibadu athu matamda khanglaba yai haiba pauna ahanba headline tori Manipur news ta Laivak sida valid oiba passport natraga visa yautuna changlakpasing chahi manga phawba jail thamba amasung lupa lakh manga phawba fine tawnaba bill parliament puthokadori haiba paw banner headline piduna phongli illegal immigrants singi issue thengnarubadagi ngasi phibam machi mayoknabani haina hanagi chief minister nongthomam berian phongdokki wafam ama pawsi sida ani choba headline tawduna phongli Sanga Express Manipuri da Kangfa Lambida Indo Myanmar border trade makha chathanaba khanna khre haba paw ani chuba headline tawri Huelam pawda anogo CM haiba paw asigi makha da kangbu gi KMD president rule chalai dringai da su tawki chalai raklaba matung da su tawnari haba paw ahanba headline tawri Mung ani gi manungda mafam mari da mai chaklakbadagi fire service na forest amasung sifaiga khuchamnaduna muthanaba hona khre haba paw amasu pawsi sida marui pawina phongli Sanga Express English ta PR laklibasi Modi amasung Amit Shah gi asoibadu utpani haina Congress ki MP Gaurav Gogoina phongtokhiba wafam ahanba headline tawduna phongli Imphal Free Press ta MLA singbu lan uhannaba honariba mioi singi mathakta police na warning tawkhre haiba paw ani chuba headline tawri Manipur Mail da Governor Unit Citation Lisingani Kumangagi Investigator Thoram Pangthok Reba Pau Ahanba Headline Tawri Chitrabhanu Thagachari Amukhomba Aroiba da Maruiba Pau Amukhana Manipur Police na hairi Raja Sida Hojik Leriba Rasniti ki Charang Naba Asigi Kudong Chaba Lauraga MLA Singbulan Uhanba Yaba Thong Chataba Miyoi Singi Matakta Angi Eba Tabak Lokolagani Security Force na tongan ba mafam singda ti bhumbugi thabuk chathabada kuzukula yauna miyoi kaya fagale amasung Pradhan Mantri Narendra Modi hairi varat asi English ani tara maridagi chakotpagi lambida khumang yangna changsilli paulu zere